Matam amagi wari ni. Khungang amada ahal oiraba nupa ama leirami. Mahaki masanupagidamag yamna warami. Maramdi mahaki masanupa adu yamna ngaushinarami. Mahak tabak amatta suramde. Tabak sugani nomgani haibadi khangda. Amadai amada koichat chattunata leirami. Arembada matam manghandunata leirami. Nomadi ahal aduna masanupa adu paratambirage khalaklami. Mahakna magi masanupa adu magi manakta kaurami. Aduga hairaki. Ibungo tabra chalo. Yumgi upu manungda gari ama yaubani adu porau. Masanupa adu imungda sangki. Upu manungda yauriba gari adu lauthoklaga mapagi manakta puraga lai. Mapana harai. Tao ibungo ipa wa ama haige. Nangna paideba gari adu puduna nang bazarda chatlu. Aduga nangna thengnaba mifum kudimakta gari adugi mamal hango. Mapana haiba adu induna mahak gari adu puduna bazarda laklami. Mahakna bazarda thengnaba mifum kudingda gari adugi mamal hanglami. Kanagumana gari adugi mamal adu lupa chamanga oigani. Kanagumba amana harai lupa lissing ama oigani. Kanagumba amana harai lupa chanipan oigani. Mahakka thengnaba miyoi kharanadi gari adugi mamal amatta manadana hairaklami. Aduga miyoi kharanadi chap manana hairaklami. Nupa aduna bazardagi halaklaga mapagi manakta laklami. Aduga hairaki. Baba, gari asigi mamal mepum kudimakna makogi wakhalgi matung inna hairaki. Kanagumbana chamanga, kanagumbana lissingama, kanagumbana chanipan hairaki. Mapan amuk harai. Phare gari adu upudat hamjillo aduga chatlo. Mathangi numitta amuk ahal aduna machanupa adu magi manakta kaurami. Aduga machanupa aduda upu manungda yauriba gari adu amuk poraknaba hairami. Machanupa aduna gari adu upu manungdagi amuk lauthoklaga puraga mapagi manakta laklami. Mapana harai. Ibungo chatlu. Ngasidi gari asigi manungda tik satliba matam asigi mamal hangucho. Machanupa adunadi mahaki mapana mangondagi kari chang yengba pamlibano haiba gyan taramde. Mahak wakhal waraga gari adu puduna bazarda amuk laklami. Aduga gari ge manungda tik satliba matam adugi mamal mipum khudingda hanglami. Mipum khudingna mahakpu wakhalgi laina leiba amagumna ubirami. Ngarangna gari gi mamal aduga ngasina matamgi mamal hangbagidamak miyoi kharanadi mahakpu tanthokpirami. Miyoi kharana mangonda noksinbirami. Nupa adu mapukning nungsirami. Mahakna khalami aingonda thokliba asi karino. Aroiba oina nupa aduna ahal amagi dukanda changlai. Aduga ahal aduda ngasagi question adu amuk hanglami. Ahal aduna nupa adugi wahang adu hektabaga nupa aduna hainingliba adu karino khanglami. Ahal adu thabak yamna chilami. Adubu matam ngayaktang kaithoklaga nupa aduda hairami. Ibungo nangna matamgi mamal hangliba adu matamgidi mamal leite. Lupa karor pirabasu nangi punsida matam second ama faw leiba phangloi. Maram aduna matambu fazana sizinau. Matamgi afaba wa amalai. Fattaba wa amalai. Matamgi fattabadi matamdi hauki. Matamgi afabana nangna matambu karida sizinnagadage haibasi nangi nakhutta lei. Miyoi khudingi mafamda pung kunmari lei. Inak khunbagi mafamdasu lairabagi mafamdasu. Nangna kari anauba thabak tawgadage haibasisu nangi nakhutta lei. Nangna nangi matambu karida sizinaribage haiba mikup khuding yengsilu. Ahal adugi wahising adu tabadagi nupa adu gyan tarakhi. Mangonda achauba ahongba ama lakhi. Gari adu puduna mahak mapagi manakta amuk halakhi. Aduga mana thengnarakpa khudingmak mapada tamlami. Numit adugi matungdagidi nupa adugi punsi hongkhi. Aigi nungsiraba marupsing matamdi free ni adubu mamal piduna laige haibadi hangloi.
ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯒꯅꯤ, ꯃꯇꯝꯕꯨ ꯐꯥꯗꯨꯅ ꯊꯝꯕꯗꯤ ꯌꯥꯔꯣꯏ꯫ ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯃꯇꯝꯕꯨ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫